Maruiba Pau. Helmet Uptrabadi petrol pump singda Tau Hanba Yararoi Haina, Ngakna Hygrapasu, Sanadring. Aksangi Pibamna Yadavagi, Laisabi Masin Manau, Ani Awaba Punsi Mare Lendana Lady. Jilagi Takta Pangthokpa Farmers Fair Cum Exhibition Thoram Patsoi Part to the Pangthokre. Kurumzari. Times of Manipur News Yembiri Wapuno Hanum to the Taram Noksari. Hozik Pau Santona Pizari. Two-wheeler Tauba Mio Singna helmet Uptrabadi petrol pump singa Tau Hanba Yararoi Haina. Lainga ki Maikaidagi order talk to the Lake Kraba Wafum. Mamang chahi sok lising ani ga tara taret ki July helmet uptrabadi petrol pump amatada thau hanba yaroi haina matam aduda Manipur traffic police ki maikaidagi phauba thoktuna matam khara chatnaba hauram labasu sahi olakpada ngasidi phagi tare law ama pass tawkhrabasu law adu ningthijana implement tawdaba amadi law adubu ngakna chatkadaba praja miyamna bhap taba watpada ngasidi lamdam masida mating leina thoksil amata mai pakna paikhatpa ngamdana leiri helmet uppa natraga upta Kaktagi wafam kakta natana atay hiram kaya dasu anauba lo kaya pass tawkhraga ningthijana implement tawdana lairi hiram asigi matangda ground reality khangdok nabagi damak aikhogi paumi team amana imphal gi maru oiba mafam singda koina satuna lairiba oil pump sing yengsilubada petrol pump ayambada no helmet no petrol thaba petrol pump ama ani khak natana uba phangkhide petrol pump ayambana helmet upa uptaba khaidana petrol hanba thengnarakhi Times of Manipur SP Traffic Sarmaga Akhanana Unaba Amada Mahakna Hai. No helmet, no petrol asi mapung fana sanahanba ngamdabagi maram yamna lay. Traffic police ki oina layriba total strength masing yamdaba maram oibana petrol pump singda deploy tawba ngamdaba asisu asauba maram amani. Masigi sumathakta petrol pump salairiba miyoi singnasu hiramasida cooperation piba watpanani haina mahakna haiki. Actually every petrol pump khuding makta akoigi traffic keep manpower si watpanina akoine petrol pump khudingi chalan kaknaba team or penalize tonaba team si akoina thaba ngamdabana maram oirakanda no helmet no petrol si petrol pump khudimakta koina enforce toba ngamjade tobigu masung as a civic responsibility petrol pump bu chalai biriba ichilinau singna hairiba rule asi akoigi rule of law amoina leirabanina makoina masigi enforce tobasida mateng pangbiragadi masi amuka hena mai pakpo ogani habasi thamjaningi Lairik tamduna miyam gi marak tinna leijaramba leisabi ama oibagi nungaiba punsi phangba horaklaba matamda haksangi phibamda lengba satpa yaraktabadagi ngasidi angakpa punsi amada lelaba nupi macha ani khakki punsina yamna waba phibam amada hingli hiramasida report ama class 11 fauba karamlaba matung satpa lengba ngamlakhide mapangi hospital yauna yengba yaba yenglabasu faba ngamdana hojikti awaba phibam amada leli Makoi anibu senabada yum phauba pan kidraba mase radamanina asumna oikiba punsi nat kite haina fongdoki tangda moi na ha me kerodana na ba ni tangda kamla na ba moi kapai di kabo di satpanga ma kapai di ra satpa munga maktreba ade matunde Makoi ani senabada kayagi matik awaba mayoknabagi haibagi matangda radamanina waba yaba ware kanamatana mateng pangbinanaba leite haiki waba di karinungda hanguni waba zata sana pathangna buju aina sak pok sak ngamde makun sa kunna sang dai ne sikana na phana bi tori thiyung je kana na so bi tori Mayam na tihai, kaya gino na yung panti kaya gino na. Tauri ba imong jita tauri ba tabag siya, kana na matiang pangpin nga yaw ge ba. Nang na yung palo ay sita ho ge hai na ti, ay kada way palo ito no. Si ma tawin nga le tam na, mo kita magta yung pan na kaya yung tauri siya. Asumna oirakani khaludaba haujingna kari asada hinglibage khangdraba mimanadraba kamalana mahakki thamoida fawba wafam sing thamlaki class and no ane kai school da desta phone manchini hakatum thamazarmje pop turena hojiti laibase nungaibra sumai laibase ai seningena
ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯂꯣꯀꯦꯜ MLA N ꯏꯟꯗ꯭ꯔꯖꯤꯅ ꯍꯨꯏꯜ ꯆꯦꯌꯔ ꯌꯥꯎꯅ ꯃꯇꯦꯡ ꯄꯤꯔꯛꯄ ꯄ꯭ꯔꯙꯥꯟ ꯃꯦꯝꯕꯔꯁꯤꯡꯅ ꯍꯣꯠꯅꯕꯤꯗꯨꯅ ꯗꯤꯁꯦꯕꯤꯂꯤꯇꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯥꯏꯍꯟꯗꯨꯅ ꯃꯇꯦꯡ ꯈꯔ ꯐꯪꯕꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ MLA ꯑꯃꯁꯨꯡ ꯍꯣꯠꯅꯕꯤꯔꯛꯄꯁꯤꯡꯕꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯈꯤ ꯃꯣꯏꯅ ꯇꯧꯔꯒ ꯄꯤꯔꯛꯏꯅꯤꯀꯣꯅ MLAꯅ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕꯒꯤ ꯄꯤꯔꯛꯏꯅꯦ ꯈꯟꯕꯗ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝ ꯍꯔꯥꯎꯖꯩ ꯑꯗꯣ ꯃꯥꯁꯨ ꯃꯇꯨꯡꯗ ꯑꯩꯉꯣꯟꯗ ꯚꯣꯠ ꯀꯥꯕ ꯑꯣꯏꯖꯅꯨ ꯑꯄꯣꯛꯄ ꯃꯄꯥꯒꯤ ꯊꯥꯒꯤ ꯐꯪꯕ ꯄꯦꯟꯁꯤꯟꯒꯤ ꯁꯦꯟꯐꯝꯅ ꯆꯂꯥꯏꯔꯤꯕ ꯌꯨꯝ ꯑꯁꯤꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯃꯇꯦꯡ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯔꯥꯙꯥꯃꯅꯤꯅ ꯇꯝꯂꯛꯈꯤ ꯄꯥꯕꯒꯤ ꯌꯥꯝꯅ ꯋꯥꯕꯒꯤ ꯍꯥꯏꯔꯨꯔꯒꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯅꯤꯒꯤ ꯅꯥꯔꯤꯁꯤꯗꯩꯗ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃꯃꯝ ꯄꯥꯏꯔꯕꯅꯤꯅ ꯁꯔꯀꯥꯔꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨꯅ ꯍꯥꯏꯅꯤꯡꯉꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯔꯤꯕ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯁꯤꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯕꯗꯤ ꯍꯥꯏꯔꯤꯕ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯌꯥꯝꯅ ꯍꯔꯥꯎꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯔꯛꯂꯤ ꯀꯦꯃꯦꯔꯥꯃꯦꯟ ꯗꯦꯕꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯅꯕꯀꯨꯃꯥꯔ ꯈꯥꯎꯄꯝ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯇꯣꯞ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯖꯤꯂꯥꯒꯤ ꯊꯥꯛꯇ ꯄꯥꯡꯊꯣꯛꯄ ꯐꯥꯔꯃꯔꯁ ꯐꯤꯌꯔ ꯀꯝ ꯑꯦꯛꯖꯤꯕꯤꯁꯟ ꯑꯃ ꯃꯤꯁꯟ ꯐꯣꯔ ꯏꯟꯇꯤꯒ꯭ꯔꯦꯇꯦꯗ ꯗꯤꯚꯦꯂꯞꯃꯦꯟ ꯑꯣꯐ ꯍꯣꯔꯇꯤꯀꯜꯆꯔ MIDH ꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯋꯦꯁꯇꯔꯟ ꯐꯥꯔꯃꯔ ꯑꯦꯟड ꯄꯥꯏꯑꯣꯅꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯄꯥꯠꯁꯣꯏ ꯄꯥꯔꯠ 2ꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ngasi patsoi part 2 makha lekai community hall da pangthokhiba farmers fair cum exhibition aduda punna sol 13 henba na manamasing mahi marong marumarang singaloinana khutsa haibasingna puthokpa kauna lina chingbagi pothok sing amadi agriculture technology management agency atmana farmer card piba miyoi singda subsidized rate ta agricultural pumsu phanghanki thoram aduga mari leinana western farmer and pioneer association patsoi patu gi secretary ningthaujam jiten na phongdokhibada ngasi pangtholiba farmers fair cum exhibition asi lamdam asida hojik leiriba farmer sing asigi income asi lakadoriba 2012 phawbagi manungda double income oinabagi pandamda sinbani Hojik lairiba farmer chingchi koi double income koi 2022 da sio phangnanabagi pandam amagi makhada sinjabani masi akhoi MIDS ki oina makhoi sponsor kha tawbirei aduga akhoi association na khara ma puthok saraga sinjabani farmers fair cum exhibition asina piga dawriba kanaba asi aikhoina puthokliba potsing adu yumda lotsinduna thambagi mahutta asigumba exhibition amma sillaga puthoklagadi miyamna sakhanglaga aikhoidagi pot sikhinabagi khudong chaba adu phanghanaba hotnabani haina makha tana mahakna haiki stone je thamibasi akoi hai lai chara ko adagi chinghum chahau adagi akoi kanglai pa farmer producer company na puthokpa adagi maru marang mayam ama adagi akoi atama gi nep sepam simasina moi department gi oina akoi subsidy rate ta jonjaba adagi nupi akoi sel group singna swaida puthoiba akoi nupi singna sajariba firon nunglon adagi mugagi handicraft gi helum gi loina bak masi sure huji ka akoi da watpada thoidokpa leitre nga gi stone yauri ngasi pangthokhiba thorom aduda MIDH ki mission director N Premanand Singh Patsoi Gram Panchayat ki pradhan Kongkham Priya amadi Patsoi part 1 ward number 1 gi member W Lily Laimana mathang sitna thorom adugi athoiba lengbirakpa thorom mapu amadi akhannaba lengbirakpa oina saruk yakhi Nagamapal blast ki matungda Imphal gi Kaithel area singda thibo humbagi thabak leptana satharakli ngasi ayuk Major Khul lambida verification drive amasu chathakre drive aduda masagi saktak se yaudaba miyoi kun police na lokhatkre Haukiba October kun gi numidang wairamda masak khangdaba miyoi kharana Kaithelda potchai leiba lakpa CRPF ki gari amada bom langsinduna attack chathakhiba thodok ki makha tarakpada Imphal West District Police na lakhatlakpa cheksin thaurangi saruk ama oina ngasi ayuk Major Khul lambida Pak Sanna Imphal West District Police ki Deputy SP Commando Amit Kumar Moirang Themna Luchingba Imphal West Commando ki team Marina verification drive chathakhi ayuk pung 10:10 dagi 13 fawba chathakhiba verification drive aduda mioi chani ga kunlom masa gi saktak che puthok handuna verification chathakhi masagi matik chaba saktak che puthokpa ngamdaba jingnaba mioi kun makha tana masak khangdok nabagi damakta city police ta sinakhi Samurau Municipal Council na sinduna Samurau Kaithel hangdokhibagi 52 suba kumon thoram ngasi Samurau Kaithel da pangthokre da mahutki minister TH Syam Kumar na chief guest Wangoi Kendra gi MLA Olukhoina president
ex-MLA Salam Joy amadi Samuro Municipal Council gi chairperson na guest of honor oina saruk yakhi. Amko sana ngisingege lokal letai amari Limana Kamunjaya Kumar Aniku dai sonile katinaba Municipal Council sigi jadi di si sing jadi Hauzik pau gi marak thana atenba break amatang longminasi. Break matungda mayam bo mukana tarama ukchari. Nagalim for Chris, Council of Nagalim Search na Sinduna Prayer Summit ngasi Dimapur da leiba Agri Expo da pangthokre. Thoramodu da Nagalim gi tongan ba religious body sing yauna Minister Singh, Bishop, Pastor, Priest amadi tongan ba Christian School amadi College sing gi principal sing su saruk yakhe. Thoramodu da wangang laduna NSCN gi hanagi Lieutenant General BS Atema hai. Naga Kaunglup asi masagi top ba history leijaba furupni. Nagagi ipai pusing matam amada headhunter oirami makhoina nagagi hak ngak senduna thamlangki. State asina Christianity bu thajaba thambadagi apunbagi pangal sagatpa ngambani. Helping Hands for People Manipur na sinduna lakliba October 28 miyamgi oiba achoba blood donation ama pangthokadori. Hiram masigi matangda ngasi Manipur Press Club ta paumi singi unabagi thoram ama pangthokhi. Paumisinga unaba aduda organization ki president Khoirom Loya Lakpa amadi secretary Premjit Moirangthem saruk yakhi. Premjit Moirangthem na hai blood donation camp asi tongan bu mafam ani Rims Hospital amadi Siza Hospital da pangthokani. Hojik phawgi oina EP gani haina donor chaniga taramathoi thorokle. Masidagi su hengalakpa yari haike. Ahanba head horapodigi akhona paikhacharakpje tasengna kana laijadraba tola taraba haibudu the base tawjaraga maruina angang singta heart hobagi natragana cancer gi and even bomb blast victim moigi ba angang shawi adamaina tawdana makhoi mayam je akhona sum tek tawdana koi angamba khara khaijinaraga masi laing basum hojarakhibani. Manipur gi governor oiramba SS Sidhu ngasi ayuk angan bada laikhidre. Masagi sahi marfumapan sukre hairi. More Police Commando na international market ta lupa lakh tarahumdoi hengadaba heroin fagat kre. DSP Commando More Thomas Thoksam na lusingba More Commando gi team amana Tengopol gi SP Dr. S Ibom Sagi minyang makhada More Ward number 7 dagi Yunam James Maitei Kuntaret ki mayumda thibu humbagi thabak sathabada heroin adu pangkibani. Thibu humbagi thabak adu da plastic ki sapon case tarada gram samaga kuntraum doi lumba heroin adu lotuna thamnumba thengnarke. Heroin ga konana farba miyoi adu More Police Station da makhataba legal gi oiba thabak paikhatnaba sinakre hairi. Masak khangdaba miyoi amana Andhra Pradesh ki politician Jagmohan Reddy bu Visakhapatnam airport ta machin tumba potsak amana thilam le hairi. Miyoi adu thogdok adugi ngahaki mamangda naha oriba politician adu da mobile selfie ama lawminana ba hairam ke hairi. Ngasi Manipur da phongkiba Manipuri pause singda moroiba kari pau yauribage haibadu amutang yeminasi. Sangai Express, Manipur Spinning Mills, AR Laithava Yanava NOCPU Hairakle, Government Nadi Chat Kinava Kangan Kray, Laiva Kithoy Kat Kivaning Toxing Ikai Kumnasi, Chief Minister, Chursing Regularized Taunaba Rally Chat Kray, Pogna Firm, Mera Hope Zombuki Thoram Pangto Kray, Tauriva Tawak Singsi Apunba Amagidamaktani, Chief Minister, Official Singi Matak Lakpa Casing, October Kuntrada Yingsin Gadori, More Tamengong Helicopter Service Lairagani, Naharolgi Togda. Ningthau Panba Laibak Oirambagi Ekhoi Lairibani, Sarkar si Lakpadagi Achauba Ahongba Kharadi Uba Phangle, Chief Minister. Manipur Sarkargi Bureaucrat Officer Taruk, State Mangagi Assembly Election gi Observer Oina, Deputation Thakre.
sakhangdabasingna plan tawduna thamlamba bomb defuse tawkhre huyan lan pau Jingburoi tamburoi sing pot lanakre machin manau oibagi mari ningsingnakre jingtamgi lipun sagatsi chief minister Tamenglong amasung More Heli service October 18 leiragani candidate yangkai nithoi phallau thorakpada absent oi hairakle Sana Laibak Jingburoi tamburoi kayana saruk yaduna mera hau chongba thoram jing lemna pangthokre Loktak de pangthokre miyamgi mateng yaudana Loktak kanba wagani Syam Kumar Police tagi mangkiba nongmai khara MLA ngamtang haukip amasung David Hangsing da pikhi Ichel Express Jingtamgi mari chesil hanba mera hok songba kumai kangla da pangthokre lamdam asida kanglup singi marakta santi oina laiminanaba government na akanba miting thamli chief minister October 13 gi mass rally da pangal sing mapung fan saruk yagani Manipur gi isu khudingmakta pangal sing su hanba leiroi SM Jalal Iraibak Mera hok chongbu ki thoram pangthokre jingtam punsinba asidagi hena nungaiba leite More Tamenglong gi heli service hogdoklagani jingi district tarukta MST gi bus lamthakre khangatlaba lawmi singda marumrang yanthokre Aroibada Moriba Pau Amuhana Helmet Uptrabadi petrol pump singda thau hanba yararoi haina laingangna haikhrabasu chatnadre Haksangi phibamna yadabadagi laisabi machin manau ani awaba punsi mare lenduna leiri Jila ki thakta pangthokpa Farmers Fair Cum Exhibition thoram patsoi part 2 da pangthokre Hojikoi nadi matang sida Manipuri Pau loijare ahenba pau loina na Manipuri Pau pung 8 da muk phangbigani